ꯃꯌꯥꯝ ꯉꯥꯔꯤꯁꯦ ꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯖꯔꯛꯀꯦꯀꯣ ꯉꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯍꯥꯟꯅ ꯈꯪꯕꯤꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯣ ꯈꯪꯗ꯭ꯔꯤꯕꯁꯤꯡꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯆꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄ ꯃꯇꯝꯗꯗꯤ ꯉꯥꯔꯤꯁꯦ ꯃꯅꯝ ꯅꯨꯡꯁꯤꯅꯦꯕꯀꯣ ꯈꯔꯨꯡꯗꯩꯒ ꯂꯩꯔꯛꯄꯗꯗꯤ ꯑꯗꯣ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯕꯁꯦ ꯌꯨꯝ ꯌꯧꯔꯛꯑꯒ ꯌꯥꯅꯕꯒꯤꯗꯣ ꯑꯩꯅ ꯑꯗꯨꯒꯤꯅꯦꯕ ꯑꯩ ꯇꯧꯖꯔꯛꯇꯣꯏꯁꯦ ꯊꯨꯝꯁꯦ ꯀꯅꯥꯒꯨꯝꯕꯅ ꯑꯆꯥꯎ ꯊꯥꯎꯒ ꯇꯣꯠꯅꯩꯀꯣ ꯑꯗꯣ ꯊꯥꯎ ꯇꯣꯠꯄꯗꯨꯗꯤ ꯉꯥꯔꯤ ꯍꯥꯏꯁꯤꯃꯛꯇꯕꯨ ꯊꯥꯎ ꯌꯥꯎꯗꯕꯤ ꯀꯥꯡꯁꯣꯏꯒ ꯆꯥꯅꯕꯒꯤꯗꯃꯛꯇꯅꯤꯅ ꯑꯗꯒꯤ ꯏꯁꯥꯗꯁꯨ ꯊꯥꯎꯒꯤ ꯁꯔꯨꯛ ꯌꯥꯝ ꯌꯥꯎꯕꯗ ꯐꯠꯇꯦꯀꯣ ꯑꯗꯣ ꯁꯤꯅ ꯃꯍꯥꯎꯁꯨ ꯍꯦꯜꯂꯦ ꯑꯗꯨꯒ ꯀꯨꯏꯅ ꯊꯝꯃꯛꯄ ꯃꯇꯝꯗꯁꯨ ꯃꯥꯒꯤ ꯀꯣꯛꯐꯥꯏ ꯐꯪꯒꯁꯅꯆꯤꯡꯕ ꯀꯥꯔꯛꯄ ꯑꯗꯒꯤ ꯃꯅꯝ ꯅꯝꯊꯤꯔꯛꯄ ꯃꯍꯤꯛ ꯃꯇꯥꯏ ꯑꯣꯜꯂꯛꯄ ꯃꯀꯨꯞ ꯑꯣꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯒꯤ ꯆꯥꯕꯗ ꯍꯥꯎꯔꯛꯇꯕ ꯃꯍꯥꯎ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯎ ꯃꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯨ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄ ꯉꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯊꯨꯝꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯐꯖꯅ ꯅꯝꯅꯕ ꯁꯨꯃꯥꯏꯅ ꯇꯣꯠꯄꯤꯌꯨꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯝ ꯇꯥꯔꯒꯗꯤ ꯉꯥꯔꯤꯁꯦ ꯃꯇꯝ ꯀꯨꯏꯅ ꯊꯝꯃꯒ ꯆꯥꯕꯗ ꯀꯩꯁꯨꯝꯇ ꯇꯧꯔꯛꯑꯣꯏꯗꯣꯏꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯅ ꯆꯥꯕ ꯃꯑꯣꯡꯅꯦ ꯍꯥꯏꯖ ꯇꯥꯔꯦ ꯑꯩꯅ ꯌꯥꯝꯅ ꯈꯪ ꯍꯩꯔꯦꯅ ꯇꯧꯖꯕ ꯅꯠꯇꯦꯀꯣ ꯁꯨꯝ ꯑꯈꯪꯕꯗꯣ ꯈꯔꯗꯣ ꯃꯌꯥꯝ ꯁꯨꯝ ꯁꯦꯌꯔ ꯇꯧꯅꯁꯦ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅꯁꯨꯀꯣ ꯅꯍꯥꯁꯤꯡꯅꯁꯨ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯍꯟꯁꯤꯡꯗꯁꯨ ꯈꯪꯗꯕ ꯑꯗꯨꯝ ꯐꯅꯌꯥꯝ ꯂꯩꯔꯝꯃꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯣꯠꯁꯟꯕꯤꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯃꯔꯦꯛ ꯃꯍꯥꯎ ꯑꯗꯨꯝ ꯍꯦꯟꯅ ꯊꯣꯛꯀꯠꯂꯛꯀꯅꯤ ꯃꯔꯦꯛ ꯃꯍꯥꯎꯗꯣ ꯂꯦꯛ ꯂꯥꯎꯔꯒ ꯐꯖꯅ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯣꯠꯁꯟꯕꯤꯔꯅꯤ ꯁꯤ ꯇꯣꯠꯁꯜꯂꯨꯔꯀꯥꯟꯗ ꯑꯩꯅ ꯂꯤꯛꯂꯤꯁꯦ ꯁꯤꯒꯤ ꯂꯤꯛꯂꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦꯕ ꯃꯌꯥꯝ ꯊꯥꯏꯅꯒꯤ ꯍꯣꯔꯂꯤꯛꯁ ꯊꯥꯕꯗꯣ ꯃꯆꯦꯠ ꯑꯃꯁꯨ ꯀꯣꯀ꯭ꯔꯣꯁꯅ ꯐꯛ ꯐꯛꯇꯅ ꯆꯥ ꯂꯩꯔꯝꯃꯤꯅꯦ ꯃꯌꯥ ꯌꯥꯝ ꯊꯧꯖꯥꯅꯤ ꯀꯣꯀ꯭ꯔꯣꯁꯁꯦ ꯐꯖꯅ ꯇꯦꯡꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯇꯦꯡꯊꯣꯛꯄꯁꯨ ꯌꯥꯝ ꯂꯥꯏꯕꯅꯦ ꯁꯨꯝꯕ ꯉꯥꯔꯤ ꯆꯐꯨ ꯇꯦꯡꯕꯁꯦ ꯏꯁꯤꯡ ꯈꯔ ꯍꯩꯖꯤꯜꯂꯒ ꯆꯣꯛ 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 ꯅꯤꯛꯄꯗꯅꯦ ꯑꯗꯨꯝ ꯖꯔ ꯃꯊꯟꯇ ꯆꯠꯄꯅꯦꯕ ꯑꯩꯈꯣꯏꯗꯤ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯆꯟꯗꯦꯗꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯝ ꯆꯩꯒ ꯊꯤꯡꯖꯤꯟ ꯈꯣꯠꯆꯟꯅ ꯇꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯅꯤꯛꯄꯗ ꯑꯗꯨꯝ ꯆꯠꯄꯅꯦꯕ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯆꯤꯟꯕꯤꯕ ꯁꯤꯒꯤ ꯂꯤꯛꯂꯤꯁꯦ ꯍꯥꯟꯅꯗꯤ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯑꯩꯒꯤ ꯑꯗꯣ ꯁꯨꯝ ꯀꯥꯏꯒꯤ ꯑꯩꯅ ꯁꯨꯝ ꯊꯝꯖꯟꯕ ꯊꯥꯏꯅꯒꯤ ꯁꯤꯖꯤꯟꯅꯔꯝꯕ ꯃꯌꯥꯝꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯡ ꯈꯛꯇꯪ ꯉꯥꯏꯍꯧꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯌꯥꯝ ꯀꯤꯅ ꯄꯥꯏꯔꯒ ꯁꯤꯖꯤꯟꯅꯖꯩꯀꯣ ꯑꯃꯨꯛꯀ ꯇꯥꯈ꯭ꯔꯗꯤ ꯂꯩꯇ꯭ꯔꯦꯅ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯒꯤ ꯂꯩꯔꯒꯗꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯗꯒꯤ ꯑꯩ ꯍꯧꯖꯤꯛꯀꯤ ꯊꯨꯝ ꯆꯐꯨ ꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯖꯕꯗꯣ ꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯏꯆꯥꯅꯨꯄꯥꯅ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯑꯣꯏꯔꯤꯉꯩꯗꯀꯣ ꯃꯥꯅ ꯊꯛꯑꯝꯕꯒꯤꯅꯦꯕ ꯃꯤ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯄꯥꯝꯃꯦꯅ ꯍꯥꯏꯔꯛꯄ ꯃꯤꯁꯤꯡꯗꯀꯣ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯑꯗꯨꯝ ꯂꯣꯏꯅ ꯌꯦꯟꯊꯣꯛꯑꯦ ꯁꯨꯝ ꯀꯧꯇꯥꯁꯦ ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯋꯥꯡꯗꯤ ꯋꯥꯡꯍꯧꯗ꯭ꯔꯦ ꯋꯥꯡꯍꯧꯗ꯭ꯔꯦ ꯆꯥꯎ ꯌꯥꯗꯕ ꯃꯥꯁꯦ ꯑꯁꯤ ꯄꯤꯊꯛꯑꯒꯁꯨ ꯆꯥꯕ ꯊꯛꯄꯗꯣ ꯃꯁꯥꯅ ꯐꯔꯒ ꯋꯥꯡ ꯆꯥꯎꯖꯒꯗꯕꯗꯣ ꯑꯗꯩ ꯃꯥ ꯑꯩꯁꯦ ꯅꯦꯝꯃꯕꯅꯤꯅ ꯄꯥꯈꯠꯇꯅꯀꯣ ꯏꯆꯥꯁꯦ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯉꯛꯇꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯏꯆꯥꯗꯗꯤ ꯍꯌꯦꯡꯋꯥꯏ ꯅꯤꯡꯉꯝꯗꯕ ꯄꯣꯛꯇꯅꯕꯅ ꯋꯥꯡꯅꯕꯅ ꯄꯤꯊꯛꯄꯤꯕꯅꯦ ꯑꯩꯈꯣꯏ ꯃꯇꯝꯗ ꯊꯛꯄ ꯐꯪꯉꯛꯇ꯭ꯔꯦ ꯑꯗꯨꯅ ꯏꯆꯥꯗꯗꯤ ꯊꯛꯍꯜꯂꯒꯦꯅ ꯑꯗꯣ ꯃꯥꯅ ꯆꯥꯕ ꯊꯛꯄ ꯆꯥꯎ ꯌꯥꯗꯕ ꯄꯦꯠꯄ ꯑꯗꯨꯗꯨꯒꯤ ꯋꯥꯡꯗ꯭ꯔꯦ ꯌꯥꯝ ꯀꯟꯅ ꯈꯪꯗꯦ ꯋꯥꯡꯈꯤꯗ꯭ꯔꯥ ꯋꯥꯡꯉꯔꯣꯏꯗ ꯍꯧꯖꯤꯛ ꯆꯥꯎꯔꯁꯨ ꯌꯥꯝ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯝꯕꯤꯌꯨꯕꯀꯣ ꯑꯗꯨꯒ ꯅꯝꯁꯤꯟꯕꯤꯌꯣ ꯌꯥꯔꯤꯈꯩ ꯅꯨꯡꯁꯤꯠꯇꯣ ꯆꯪꯍꯟꯕꯤꯗꯕ ꯈꯨꯠꯅ ꯑꯗꯨꯝ ꯅꯝꯕ ꯌꯥꯕꯅꯦ ꯑꯗꯨꯗꯨꯒ ꯁꯤꯁꯦ ꯊꯨꯝꯒꯤ ꯁꯔꯨꯛꯁꯦ ꯑꯩꯈꯣꯏꯒꯤ ꯉꯧꯔꯒ ꯍꯧꯖꯤꯛꯇꯤ ꯇꯣꯠꯇꯉꯥꯏꯒꯤ ꯎꯕ ꯋꯥꯅꯦꯕꯀꯣ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯅꯤꯕ ꯆꯨꯞꯁꯟꯅꯈ꯭ꯔꯒ ꯑꯗꯨꯒ ꯉꯥꯔꯤꯁꯦ ꯃꯇꯝ ꯀꯨꯏꯅ ꯃꯅꯝ ꯃꯥꯡꯗꯕꯤꯗ ꯃꯍꯥꯎ ꯃꯥꯡꯗꯕꯤꯗ ꯂꯦꯛ ꯂꯥꯎꯔꯒ ꯊꯣꯠ ꯂꯥꯎꯔ ꯃꯀꯣꯛꯅꯦꯗꯣ ꯆꯪꯁꯤꯟꯕꯤꯔꯛꯑꯣꯅꯦ ꯃꯀꯣꯛ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯩꯁꯦ ꯍꯧꯖꯤꯛꯁꯤ ꯁꯣꯏꯕꯨꯝꯒ ꯀꯩꯅꯣꯒ ꯊꯣꯡꯒꯦꯅꯁꯨ ꯇꯧꯔꯝꯕꯅꯤ ꯉꯥꯒ ꯁꯣꯏꯕꯨꯝꯒ ꯏꯟꯁꯥꯡꯁꯦ ꯊꯣꯡꯐꯝ ꯈꯪꯗ꯭ꯔꯕ ꯑꯩꯁꯦ ꯀꯩꯊꯦꯜ ꯀꯥꯗꯕꯁꯨ ꯀꯨꯏꯔꯦ ꯕꯖꯥꯔ ꯆꯠꯇꯕ ꯑꯗꯨꯗꯨꯅ ꯆꯠꯇꯤ ꯑꯗꯨꯝ ꯆꯠꯂꯤꯅꯤꯅ ꯑꯩꯅꯦ ꯑꯗꯨꯕꯨ ꯐꯠ ꯂꯥꯎꯅ ꯂꯩꯕꯗꯣ ꯐꯔꯛ ꯑꯗꯨꯝ ꯇꯥꯕꯗꯣ ꯑꯗꯨꯗꯒꯤ ꯀꯣꯟꯅ ꯆꯠꯂꯒꯦꯅ ꯑꯗꯨꯝ ꯒꯥꯔꯤꯒ ꯆꯤꯟꯕꯗꯨꯗ ꯕꯖꯥꯔ ꯃꯅꯨꯡꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯕꯤꯌꯨꯕꯀꯣ ꯁꯨꯃꯥꯏꯅ ꯊꯝꯈꯤ ꯀꯥꯟꯁꯤꯗꯅꯦ ꯕꯖꯥꯔ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯌꯥꯔꯦ ꯍꯋꯥ ꯆꯦꯟꯗꯦ ꯊꯥꯎ ꯐꯪꯗ꯭ꯔꯤ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯔꯣꯏꯕ ꯃꯄꯥꯟ ꯂꯝꯗꯒ ꯆꯥꯕꯗꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯦ
ꯐ꯭ꯔꯤꯖꯇ ꯊꯝꯕꯒ ꯂꯥꯏꯔꯤꯀꯣ ꯐ꯭ꯔꯤꯖꯇ ꯊꯝꯕꯁꯦ ꯉꯥꯏꯁꯦ ꯐꯥꯒꯪ ꯅꯨꯡ ꯀꯪꯁꯤꯜꯂꯛꯄꯅꯤ ꯏꯪꯓꯟꯕꯒꯤ ꯃꯥꯏ ꯀꯩꯅꯣꯗꯨꯅ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯊꯝꯕꯤꯌꯣꯕ ꯁꯤꯁꯦ ꯑꯩꯅ ꯀꯦꯟꯗꯜ ꯃꯊꯤ ꯊꯥꯗꯔꯒ ꯃꯦꯟꯗꯣꯏꯅꯤꯀꯣ ꯑꯃꯨꯛ ꯉꯁꯥꯏꯁꯦ ꯑꯩꯅ ꯁꯦꯡꯗꯣꯛꯎꯕꯒꯤꯅꯦ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯍꯥꯏꯗꯤ ꯅꯨꯡꯁꯤꯠꯇꯣ ꯆꯪꯗꯅꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯝꯕ ꯃꯇꯝꯗ ꯌꯦꯡꯉꯣꯗꯣ ꯑꯦꯔꯦꯜꯗꯥꯏꯅ ꯇꯣꯛꯅ ꯆꯠꯂꯁꯤꯁꯦ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯉꯥꯔꯤ ꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯅ ꯍꯥꯎꯅ ꯆꯥꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯊꯝꯕꯤꯌꯣ ꯂꯤꯛꯂꯤꯃꯛ ꯂꯩꯇ꯭ꯔꯒꯁꯨ ꯀꯧꯇꯥ ꯑꯃꯗ ꯑꯗꯨꯝ ꯍꯥꯟꯖꯟꯕꯤꯔꯣꯀꯣ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯕꯤꯌꯣꯕ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯣꯕ ꯑꯗꯨ ꯇꯥꯔꯗꯤ ꯃꯍꯥꯎꯗꯣ ꯁꯨꯡꯃꯥꯡ ꯃꯥꯡꯉꯔꯣꯏ ꯃꯅꯝꯁꯨ ꯃꯥꯡꯉꯔꯣꯏ ꯉꯥꯔꯤꯕꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ ꯕꯥꯏ